ꯑꯃꯥꯏꯕ ꯄꯨꯔꯦꯝꯕꯗꯣ ꯑꯌꯨꯛꯀꯤ ꯆꯪꯉꯟ ꯆꯥꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯔꯒ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯉꯛꯂꯗꯨꯅ ꯁꯒꯣꯜ ꯁꯪꯗ ꯁꯒꯣꯜ ꯊꯝꯃꯝꯂꯒ ꯃꯤꯐꯝ ꯁꯪ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯤꯐꯝ ꯁꯪ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯐꯝꯅꯥꯏꯕ ꯑꯉꯝ ꯃꯊꯧꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯄꯨꯔꯦꯝꯕ ꯆꯪꯉꯛꯄ ꯑꯁꯤꯗ ꯇꯔꯥꯝꯅ ꯀꯧꯁꯤꯜꯂꯒ ꯐꯝꯍꯜꯂꯝꯃꯤ꯫ ꯏꯄꯨ ꯑꯃꯥꯏꯕ, ꯉꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯕꯤꯔꯛꯂꯕ? ꯍꯣꯏ ꯑꯉꯝꯕ, ꯉꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯟꯕꯨ ꯍꯜꯋꯥꯏꯔꯛꯂꯦ ꯍꯥꯏꯕ ꯑꯗꯨꯗ ꯄꯥꯎ ꯇꯥꯕ ꯑꯗꯨꯗ꯫ ꯌꯥꯝꯅ ꯐꯩ꯫ ꯏꯄꯨ ꯑꯃꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯣꯏ ꯍꯜꯋꯥꯏꯔꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯦꯡꯕꯤꯔꯛꯄ ꯑꯁꯤ꯫ ꯑꯗꯣ ꯏꯄꯨ ꯑꯃꯥꯏꯕ, ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯟ ꯊꯣꯛꯂꯛꯂꯅꯤ, ꯑꯗꯨꯒ ꯑꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗꯒꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯥꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕꯅꯤ꯫ ꯏꯄꯨ ꯑꯃꯥꯏꯕ, ꯅꯍꯥꯟ ꯃꯈꯩ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯣ ꯏꯄꯨ? ꯑꯉꯝꯕ, ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯌꯨꯝꯗ ꯂꯩꯕꯕꯨ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯏꯄꯨꯁꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯅꯤ, ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯥꯔꯛꯑꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯗꯧꯔꯤꯕ꯭ꯔꯥ ꯏꯄꯨ? ꯑꯉꯝꯕ, ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯁꯤ ꯂꯩꯔꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯌꯨꯝꯗ ꯑꯩꯒꯤ ꯂꯥꯏꯁꯪ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯕꯅꯤꯅ ꯌꯨꯝꯒꯤ ꯑꯉꯥꯡ ꯃꯈꯩꯅ ꯁꯦꯟꯅꯗꯨꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯗꯣ ꯑꯩꯍꯥꯛꯅ ꯄꯥꯝꯃꯛꯇ꯭ꯔꯦ꯫ ꯏꯁꯥꯅ ꯑꯣꯏꯅ ꯏꯈꯨꯠꯅ ꯐꯪꯅ ꯇꯧꯔꯒꯦ ꯈꯟꯖꯕꯒꯤꯅꯤ꯫ ꯑꯗꯣ ꯏꯄꯨ, ꯌꯨꯝꯗꯁꯨ ꯏꯄꯨ ꯑꯃꯥꯏꯕ ꯑꯁꯦ ꯂꯥꯏ ꯌꯦꯡꯉꯒ ꯃꯤꯒꯤ ꯁꯦꯕꯥ ꯃꯇꯦꯡ ꯇꯧꯏ ꯍꯥꯏꯕ ꯑꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯄꯨ? ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯉꯝꯕ꯫ ꯑꯉꯝꯕꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯥꯅꯦ? ꯍꯣꯏ, ꯈꯪꯖꯗꯕꯅꯤ ꯏꯄꯨ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯑꯗꯣ ꯂꯥꯟꯃꯤ ꯈꯔꯒ ꯇꯧꯔꯒ ꯃꯤꯐꯝ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯉꯝꯕꯁꯤꯡ, ꯅꯈꯣꯏꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯂꯥꯛꯂꯒ ꯃꯤꯐꯝ ꯁꯪ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯉꯔꯥꯡ ꯍꯜꯋꯥꯏꯔꯛꯄ ꯑꯗꯨꯗ ꯉꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯀꯣꯅꯨꯡ ꯀꯥꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯉꯟꯈꯠꯅ ꯂꯥꯛꯆꯔꯛꯄꯅꯤ꯫ ꯌꯥꯝꯅ ꯐꯩ ꯑꯉꯝꯕ, ꯈꯔ ꯉꯟꯅ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯄꯨꯛꯃꯤꯟ ꯄꯥꯎꯃꯤꯟꯅꯕ ꯑꯁꯤ꯫ ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯨ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯀꯤ ꯋꯥꯔꯤ ꯈꯪꯅꯤꯡꯗꯅ ꯂꯩꯖꯔꯝꯂꯤꯕꯅꯤ꯫ ꯑꯉꯝꯕ, ꯑꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯑꯗꯣ ꯑꯩ ꯂꯤꯖꯒꯦ꯫ ꯏꯄꯨ ꯑꯃꯥꯏꯕꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯕꯤꯔꯛꯂꯤ? ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯩꯍꯥꯛ ꯀꯥꯖꯔꯛꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯍꯣꯏꯒꯤ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯖꯅꯤꯡꯃꯟꯗꯅ꯫ ꯏꯄꯨ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯑꯉꯝꯕꯁꯤꯡ ꯅꯣꯡꯆꯨꯞ ꯂꯩꯄꯥꯛꯇ ꯆꯠꯂꯨꯕꯒꯤ ꯂꯥꯟꯐꯝꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯌꯥꯝ ꯇꯥꯕꯤꯔꯣ꯫ ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ, ꯍꯦꯛꯇ ꯍꯧꯕꯤꯔꯣꯗꯣ꯫ ꯑꯩꯅ ꯍꯥꯟꯅ ꯍꯜꯋꯥꯏꯔꯛꯂꯤꯕ ꯑꯁꯦ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯒꯤ ꯍꯜꯋꯥꯏꯖꯔꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯊꯥꯕꯨꯝ ꯑꯅꯤ ꯐꯥꯔꯛꯇꯧꯔꯕꯅꯤꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯀꯨꯏꯃꯜꯂꯦ ꯍꯥꯏꯗꯨꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇ꯭ꯔꯤꯉꯩ ꯏꯔꯩꯕꯥꯛ ꯉꯥꯛꯅꯅꯕ ꯍꯥꯏꯔꯗꯨꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯍꯥꯟꯅ ꯍꯜꯋꯥꯏꯖꯔꯛꯄꯅꯤ꯫ ꯑꯗꯣ ꯑꯩꯅ ꯍꯜꯋꯥꯏꯔꯛꯄꯒꯤ ꯂꯝꯕꯤꯗ ꯀꯩꯔꯦꯜ ꯀꯩꯖꯥꯎꯁꯤꯡ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯩꯈꯤꯗ꯭ꯔꯦ ꯑꯉꯝꯕꯁꯤꯡ꯫ ꯑꯣ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯌꯨꯝꯗ ꯌꯧꯗꯣꯔꯦ ꯈꯟꯅ ꯂꯥꯛꯂꯒ ꯂꯝꯃꯈꯥꯡꯗ ꯊꯋꯥꯏ ꯃꯥꯡꯂꯦꯗꯣ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧ ꯍꯣꯏꯗꯨꯕꯨ ꯑꯥꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯍꯧꯗꯦꯀꯣ? ꯍꯣꯏ ꯑꯉꯝꯕ, ꯑꯩꯈꯣꯏꯒꯤ ꯄꯥꯕ ꯅꯤꯡꯊꯧ ꯍꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯣꯏꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯂꯩꯄꯥꯛ ꯑꯅꯤ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯈꯥꯗ ꯂꯩꯍꯧꯔꯦ꯫ ꯌꯥꯝꯅ ꯐꯔꯦ ꯑꯉꯝꯕ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯂꯝ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯔꯤ ꯀꯧꯕꯒꯦ? ꯑꯗꯨꯒ ꯑꯇꯩ ꯂꯝꯁꯤꯡꯗꯤ ꯂꯧꯁꯤꯟꯗ꯭ꯔꯕꯣ? ꯏꯄꯨ, ꯂꯩꯄꯥꯛ ꯑꯅꯤꯒꯤ ꯂꯝ ꯑꯗꯣ ꯑꯃꯅ ꯈꯦꯜꯇꯥ ꯀꯧꯏ,
ꯑꯗꯨꯒ ꯑꯃꯅ ꯕꯂꯀꯥ ꯀꯧꯏ ꯏꯄꯨ ꯑꯗꯨꯕꯨ ꯕꯂꯀꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯂꯨꯔꯦꯜ ꯀꯛꯂꯒ ꯍꯥꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯦꯜꯇꯥ ꯂꯩꯄꯥꯛꯀꯤꯗꯤ ꯐꯥꯖꯤꯜꯂꯒ ꯊꯝꯂꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯈꯦꯜꯇꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯂꯨꯔꯦꯜ ꯀꯛꯂꯒ ꯍꯥꯠꯇ꯭ꯔꯤꯕꯗꯤ ꯏꯄꯨ ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯍꯥꯟꯕ ꯂꯥꯟꯗꯥꯁꯟꯕ ꯂꯩꯄꯥꯛꯀ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯠꯇ꯭ꯔꯕꯖꯥꯠꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ ꯂꯩꯕꯥꯛ ꯑꯅꯤ ꯈꯛꯇꯪ ꯂꯧꯁꯤꯜꯂꯒ ꯃꯈꯥ ꯇꯥꯕ ꯂꯩꯕꯥꯛ ꯂꯧꯁꯤꯟꯗ꯭ꯔꯕꯗꯤ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔ ꯊꯤꯅ ꯁꯣꯛꯄ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯕꯨ ꯐꯒꯠꯂꯛꯄ ꯉꯥꯏꯕꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯆꯪꯁꯤꯟꯗꯕꯅꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯐꯒꯠꯂꯛꯂꯕ ꯃꯇꯨꯡ ꯆꯪꯕ ꯌꯥꯕꯅꯤ ꯂꯥꯟ ꯑꯁꯤ ꯑꯗꯨꯗ ꯏꯄꯥ ꯅꯤꯡꯊꯧꯅ ꯆꯪꯂꯔꯣꯏꯁꯤ ꯊꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯀꯥꯟꯅꯔꯔꯣꯏ ꯅꯣꯡꯆꯨꯞ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯔꯝꯂꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯥꯁꯤꯜꯂꯨꯕ ꯍꯥꯏꯕ ꯑꯁꯦ ꯌꯦꯛꯅꯕ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯐꯪꯈ꯭ꯔꯒꯅꯤ ꯍꯥꯏꯔꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯏꯔꯝꯗꯝꯗ ꯍꯋꯥꯏꯅꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤꯕꯨ ꯂꯧꯔꯛꯄꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯂꯧꯕꯤꯔꯤꯕ ꯐꯤꯔꯦꯞ ꯑꯗꯣ ꯌꯥꯝꯅ ꯑꯐꯕ ꯐꯤꯔꯦꯞꯅꯤ ꯑꯁꯨꯝꯅ ꯉꯍꯥꯛ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯒ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯇ ꯂꯥꯟ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯀꯪꯂꯩ ꯉꯥꯛꯄꯅ ꯑꯁꯨꯝꯅ ꯑꯗꯣ ꯉꯝꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯏꯗꯣꯛꯄꯗꯤ ꯌꯥꯎꯗꯦꯀꯣ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯍꯧꯖꯤꯛ ꯀꯔꯝ ꯇꯧꯔꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯅ ꯂꯩ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯇꯩ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯊꯣꯛꯇꯦ ꯌꯥꯝꯅ ꯐꯔꯦ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯤꯕꯝ ꯐꯠꯂꯝꯗ꯭ꯔꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯦꯛ ꯍꯜꯋꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯃꯨꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯣ ꯑꯆꯨꯝꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯃꯤꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯂꯣꯝꯗ ꯈꯦꯜꯇꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯆꯇ꯭ꯔꯄꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯗꯦꯕꯥꯟ ꯑꯗꯣ ꯂꯥꯟꯃꯤ ꯈꯔꯒ ꯇꯧꯔꯒ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯧꯁꯤꯟꯗ꯭ꯔꯤꯕ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯀꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯅꯤꯕꯨ ꯅꯆꯥꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤꯗꯣ ꯗꯦꯕꯥꯟ ꯊꯥꯕꯨꯝ ꯑꯅꯤ ꯁꯨꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯍꯤꯡꯂꯒ ꯂꯩꯔꯕꯗꯤ ꯅꯍꯥꯛꯅ ꯄꯥꯎ ꯈꯪꯍꯜꯂꯛꯄ ꯌꯥꯗ꯭ꯔꯥ ꯏꯅꯤꯡꯊꯧ ꯈꯪꯍꯜꯂꯛꯄ ꯌꯥꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯈꯨꯟꯁꯤꯡꯗ ꯆꯠꯆꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯧꯅ ꯁꯦꯝꯒꯠꯆꯔꯨꯕꯅꯤ ꯃꯗꯨꯅ ꯏꯅꯤꯡꯊꯧ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯖꯈꯤꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨꯗꯣ ꯑꯗꯨꯕꯨꯗꯤ ꯋꯥꯔꯧꯗꯦꯅꯤ ꯑꯩꯈꯣꯏꯗꯤ ꯃꯩꯇ꯭ꯔꯕꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯅꯤꯕꯨ ꯂꯧꯁꯤꯟꯕ ꯄꯥꯎ ꯇꯥꯕꯗ ꯂꯣꯏꯅ ꯍꯥꯠꯂꯝꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯕꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯤꯡꯂꯒ ꯂꯩꯔꯝꯂꯤꯕ ꯑꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯒ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯀꯌꯥꯝ ꯌꯥꯝꯅꯗꯤ ꯂꯥꯛꯏ ꯏꯅꯤꯡꯊꯧ ꯌꯥꯝꯕꯒꯤꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯄꯨꯟꯕꯗꯒꯤ ꯂꯥꯟꯃꯤ ꯇꯪꯈꯥꯏꯃꯨꯛꯇꯤ ꯌꯥꯝꯃꯤ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤꯅ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯜꯂꯒ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯅ ꯃꯥꯏꯊꯤꯔꯤꯕ ꯏꯅꯤꯡꯊꯧ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯂꯣꯡ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯄꯅꯤ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯃꯑꯣꯡ ꯑꯩꯈꯣꯏꯅ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯑꯗꯨꯒ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯥꯟ ꯁꯣꯛꯅꯕ ꯐꯖꯅ ꯍꯩ ꯑꯗꯨꯗ ꯑꯩꯅ ꯑꯉꯛꯄ ꯂꯥꯟꯃꯤ ꯈꯔ ꯎꯖꯔꯛꯑꯦ ꯏꯅꯤꯡꯊꯧ ꯀꯔꯝꯕ ꯂꯥꯟꯃꯤꯅꯣ ꯍꯥꯏꯌꯣ ꯇꯝꯃꯣ ꯇꯥꯁꯤꯅꯤ ꯅꯥꯀꯜꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯋꯥꯡꯂꯕ ꯐꯛꯂꯥꯡ ꯑꯗꯨꯕꯨ ꯊꯧꯔꯤ ꯇꯧꯔꯒ ꯊꯨꯅ ꯀꯥꯈꯠꯂꯒ ꯆꯪꯂꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯁꯥꯊꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇꯅ ꯀꯨꯏꯅ ꯂꯦꯞꯄꯒ ꯃꯥꯌꯣꯛꯅꯕ ꯉꯝꯗꯦ ꯂꯣꯏꯅ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯃꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤ ꯑꯈꯟꯅꯕ ꯂꯥꯟꯃꯤ ꯃꯈꯜ ꯑꯃ ꯃꯥꯜꯂꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯑꯈꯟꯅꯕ ꯂꯥꯟꯃꯤ ꯃꯥꯜꯂꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯀꯔꯝ ꯇꯧꯏ ꯏꯅꯤꯡꯊꯧ ꯃꯑꯣꯡ ꯃꯇꯧꯒꯤ ꯋꯥꯗꯤ ꯐꯖꯅ ꯇꯣꯉꯥꯜꯂꯤ ꯑꯇꯩ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯈꯣꯏꯅ ꯂꯥꯟ ꯁꯣꯛꯅꯕ ꯃꯑꯣꯡ ꯑꯁꯤ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯈꯨꯠꯂꯥꯏ ꯈꯨꯗꯤꯡꯃꯛ ꯂꯥꯟꯐꯝꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯃꯇꯥꯡ ꯆꯥꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯣꯏꯅ ꯍꯥꯠꯂꯦ
ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕꯅꯤ ꯑꯁꯨꯝꯅ ꯈꯟꯖꯩ ꯏꯅꯤꯡꯊꯧ ꯍꯦꯔꯥ ꯃꯈꯣꯏꯅ ꯁꯥꯊꯤꯗꯅ ꯀꯌꯥꯝꯕꯨ ꯁꯥꯊꯤꯒꯅꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯟꯗꯥꯔꯛꯂꯒ ꯅꯩꯈꯥꯏꯕꯗꯕ ꯅꯠꯇ꯭ꯔꯅ ꯏꯇꯥꯎ ꯅꯤꯡꯊꯧ ꯍꯣꯏ ꯃꯥꯅꯤ ꯃꯣꯏꯅ ꯀꯩꯗꯧꯖꯔꯨꯅꯤ ꯍꯥꯏꯕꯒꯦ ꯀꯨꯏꯔꯔꯣꯏ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯒꯗꯕ ꯏꯅꯤꯡꯊꯧ ꯑꯅꯤꯕꯨ ꯅꯆꯥꯅ ꯍꯩꯖꯒꯗꯕꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯕꯤꯒꯅꯨ ꯍꯌꯦꯡ ꯂꯥꯟꯐꯝꯗ ꯁꯥꯊꯤꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯊꯦꯡꯅꯔꯛꯂꯕ ꯀꯥꯟꯗ ꯃꯥꯏꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ ꯏꯅꯤꯡꯊꯧ ꯍꯦꯔꯥ ꯗꯦꯕꯥꯟ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯅꯠꯇꯦ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯥꯏꯊꯤꯕꯒꯤ ꯋꯥꯒ ꯄꯜꯂꯤꯅꯦ ꯐꯔꯦꯅꯦ ꯅꯍꯥꯛꯅ ꯈꯨꯜ ꯆꯠꯂꯒ ꯂꯥꯟꯃꯤ ꯁꯦꯝꯒꯠꯂꯦ ꯈꯣꯝꯖꯤꯜꯂꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯂꯥꯟꯃꯤꯕꯨ ꯀꯌꯥꯝ ꯁꯨꯖꯔꯒꯦ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤ 1000ꯃꯨꯛꯇꯤ ꯁꯨꯔꯦ 1000ꯃꯨꯛꯇꯪ ꯁꯨꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯌꯦꯛꯅꯕꯒ ꯂꯝꯕꯥ ꯄꯥꯒꯅꯤ ꯑꯗꯨꯅꯅꯦ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯥꯟꯕꯗꯤ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯇꯥꯁꯤꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯆꯨꯞ ꯂꯩꯄꯥꯛꯇ ꯌꯦꯡꯅꯕꯒꯤ ꯂꯥꯟꯃꯤ ꯀꯨꯏꯅ ꯂꯩꯍꯟꯕ ꯌꯥꯗꯦ ꯑꯗꯣ ꯏꯅꯤꯡꯊꯧ ꯑꯅꯤꯅ ꯄꯨꯜꯂꯒ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯟꯒꯤꯗꯃꯛꯇ ꯋꯥ ꯈꯟꯅꯕꯤꯔꯝꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯗꯦꯕ ꯌꯦꯛꯅꯕꯒꯤ ꯃꯊꯛꯇ ꯂꯥꯟ ꯀꯔꯝꯅ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯟꯅꯔꯝꯂꯤꯕꯅꯤ 이닝토 아이는 강저럭 빠오마다 한갓짝에도 아이는 람이 크라 타독라가 발라카 레박 아마디 아이코이 켈타 레박 아니다 타독라가 영할로보다 마이트박기 랄미싱어도 마코이 카이독나라가 아이코이 레박 아니시 사나 고농다 레바 말레 아두나 아이코이는 마코이기 마탁다 란 따선마다 마이 빡빡이 짱 얌나 왕가니 이닝토 모두야 ꯃꯈꯣꯏꯅ ꯇꯣꯈꯥꯏꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯥꯁꯤꯜꯂꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯇꯥꯁꯤꯜꯂꯕꯗꯤ ꯕꯥꯂꯥꯀꯥ ꯂꯩꯄꯥꯛꯇ ꯍꯥꯟꯅ ꯇꯥꯁꯤꯟꯕ ꯇꯥꯕꯅꯤ ꯃꯗꯨꯅꯤ ꯅꯤꯡꯊꯧ ꯑꯩꯅ ꯈꯟꯖꯔꯝꯕꯁꯨ ꯑꯁꯨꯝꯅ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯇ ꯂꯩꯔꯛꯄ ꯊꯥꯕꯨꯝ ꯑꯅꯤ ꯐꯥꯔꯛꯂꯝꯃꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯊꯥꯕꯨꯝ ꯑꯅꯤ ꯐꯥꯖꯤꯜꯂꯦ ꯑꯗꯨꯅ ꯑꯁꯣꯛꯄ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯁꯥ ꯀꯟꯈꯠꯅꯔꯛꯂꯦꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯗ ꯍꯜꯋꯥꯏꯔꯁꯤ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯗꯁꯨ ꯄꯥꯎ ꯑꯁꯤ ꯈꯪꯍꯟꯅꯕ ꯇꯧꯔꯣ 이닝ꯊꯧ 하이저르게 애기 누피 란미싱두다 아도 모이디 파우시 따바다 얌나디 하라우라니 ꯑꯗꯨꯕꯨꯗꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤꯅꯤꯗ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯂꯨꯆꯤꯡꯕ ꯃꯆꯥ ꯊꯣꯏꯕ ꯑꯃꯗꯤ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯧꯔꯤ ꯑꯗꯨꯅ ꯃꯃꯥ ꯅꯍꯥꯛꯅ ꯆꯠꯈꯤꯕꯗ ꯍꯥꯏꯔꯝꯃꯨ ꯍꯣꯏ 이닝ꯊꯧ 하이저럼게 아도 ꯑꯩ ꯊꯣꯛꯑꯦꯀꯣ ꯑꯋꯥꯠ ꯑꯄꯥ ꯊꯧꯗꯥꯅꯤꯡꯕ ꯂꯩꯔꯕꯁꯨ 이나이 ꯆꯥꯎꯊꯣꯏꯗ ꯍꯥꯏꯕꯤꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯅꯨ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯃꯔꯦꯝꯕꯤ ꯆꯅꯨ ꯑꯗꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯃꯔꯝꯗꯝꯗ ꯍꯜꯋꯥꯏꯔꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯇꯥ ꯂꯦꯝꯕꯤꯗꯨꯁꯨ ꯃꯇꯥꯒꯤ ꯋꯥꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤꯔꯣ ꯂꯩꯃꯔꯦꯝꯕꯤꯗ ꯍꯣꯏꯅꯦ ꯑꯁꯦꯡꯕꯒꯤꯅꯦ 이닝ꯊꯧꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯕꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯅꯪꯇ ꯅꯠꯇꯦ ꯍꯔꯥꯎꯕꯗꯤ ꯑꯩꯁꯨꯅꯦ ꯏꯇꯥꯂꯦꯝꯕꯤ ꯑꯗꯣ ꯂꯥꯟꯃꯤꯁꯤꯡ ꯅꯁꯥ ꯅꯁꯥꯒꯤ ꯐꯤꯔꯣꯟ ꯄꯣꯠꯆꯩꯁꯤꯡ ꯈꯔꯒ ꯌꯣꯝꯁꯟꯕ ꯇꯥꯁꯟꯕ ꯍꯧꯅꯔꯣꯀꯣ ꯑꯗꯣ ꯂꯩꯃꯔꯦꯝꯕꯤ ꯏꯇꯥ ꯄꯥꯎꯁꯤ ꯕꯥꯂꯥꯀꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯗꯗꯤ ꯄꯥꯎ ꯍꯥꯏꯅꯕ ꯊꯥꯈ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯄꯥꯎ ꯍꯥꯏꯅꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯈꯤꯗ꯭ꯔꯤꯗ ꯃꯣꯏꯁꯨ ꯄꯥꯎꯁꯤ ꯇꯥꯔꯗꯤ ꯍꯔꯥꯎꯖꯔꯅꯤ ꯏꯇꯥ ꯑꯩꯁꯨ ꯈꯪꯉꯦ ꯇꯥꯗ ꯇꯣꯝꯊꯤꯟ ꯕꯥꯂꯥꯀꯥꯒꯤ ꯀꯣꯅꯨꯡꯗ ꯂꯩꯈꯤꯕꯅꯤꯅ ꯄꯥꯎꯁꯦ ꯈꯪꯍꯟꯅꯤꯡꯉꯝꯒꯅꯤꯅꯦ ꯋꯥꯒꯅꯣ 이닝ꯊꯧꯅ ꯑꯗꯨꯝ ꯁꯒꯣꯜ ꯄꯥꯎ ꯊꯥꯈ꯭ꯔꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯁ
ꯌꯥꯝ ꯈꯪꯉꯤꯀꯣ ꯂꯩꯃꯔꯦꯝꯕꯤ ꯏꯇꯥꯁꯦ ꯂꯨꯆꯤꯡꯕ ꯃꯆꯥ ꯊꯣꯏꯕ ꯑꯃꯗꯤ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯁꯥꯏ ꯂꯩꯃꯔꯦꯝꯕꯤ ꯆꯅꯨꯅ ꯂꯥꯛꯂꯗꯨꯅ ꯏꯅꯤꯡꯊꯧꯅ ꯃꯅꯥꯛꯇ ꯂꯥꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏ ꯌꯧꯖꯔꯛꯂꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯋꯥ ꯑꯔꯨꯕ ꯇꯥꯟꯅꯒꯗꯕ ꯂꯩꯔꯕꯒꯦ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯤꯕ ꯑꯁꯦ ꯑꯔꯨꯕ ꯋꯥꯅꯤ ꯀꯌꯥꯝ ꯂꯨꯕ ꯋꯥ ꯑꯣꯏꯔꯕꯅꯣ ꯏꯅꯤꯡꯊꯧ ꯇꯥꯛꯄꯤꯁꯤꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯏꯔꯩꯕꯥꯛꯇ ꯍꯜꯋꯥꯏꯔꯅꯤ ꯃꯗꯨꯗ ꯅꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯍꯧꯔꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ ꯑꯇꯩ ꯀꯔꯤꯃꯇꯒꯤ ꯅꯠꯇꯦ ꯈꯦꯜꯇꯥ ꯂꯩꯕꯥꯛꯀ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀ ꯂꯩꯕꯥꯛ ꯑꯅꯤꯁꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯒꯅꯤ ꯑꯗꯨꯅ ꯁꯤꯗꯒꯤ ꯄꯣꯠ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯑꯁꯤ ꯅꯈꯣꯏꯅ ꯁꯤꯗ ꯂꯩꯔꯒ ꯇꯧꯔꯛꯅꯕꯅꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯏꯟꯖꯒꯅꯤꯗꯣ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯌꯦꯛꯅꯕꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗ ꯍꯌꯦꯡ ꯈꯨꯗꯣꯡꯊꯤꯕꯗꯤ ꯇꯥꯔꯣꯏꯗ꯭ꯔꯥ ꯏꯅꯤꯡꯊꯧ ꯑꯉꯝꯕ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏꯗ ꯑꯗꯨꯒ ꯅꯣꯏ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯂꯩꯍꯜꯂꯣ ꯅꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯃꯌꯥꯗ ꯂꯩꯒꯗꯕꯅꯤ ꯏꯅꯤꯡꯊꯧ ꯋꯥꯐꯝ ꯑꯁꯤꯕꯨ ꯂꯟꯐꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗꯗꯤ ꯍꯥꯏꯅꯔꯕ ꯃꯃꯥꯡꯗꯗꯤ ꯂꯟꯐꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯆꯇ꯭ꯔꯄꯇꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯃꯃꯥꯡꯗ ꯌꯥꯔꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯂꯒꯅ ꯃꯍꯥꯛꯀꯤ ꯂꯨꯔꯦꯜ ꯀꯛꯂꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯦꯗꯅ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯏꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯁꯤꯕ ꯀꯤꯕꯗꯒꯤ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯈꯜꯂꯤꯗ ꯑꯗꯨꯗꯩꯗ ꯅꯅꯥꯏꯅ ꯑꯃꯨꯛ ꯄꯥꯈꯠꯆꯕꯗꯤ ꯃꯔꯧ ꯂꯩꯅ ꯂꯂꯣꯟ ꯂꯤꯇꯤꯛꯀꯤ ꯃꯇꯥꯡ ꯑꯁꯦ ꯌꯥꯎꯔꯛꯄ ꯑꯃꯨꯛ ꯑꯣꯏꯔꯝꯂꯒꯗꯤ ꯍꯌꯦꯡ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕꯅ ꯉꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯤꯡꯅꯖꯩꯗꯣ ꯑꯉꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯂꯩꯒꯅꯨ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤꯀꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯒ ꯑꯃꯅ ꯅꯈꯣꯏ ꯁꯤꯗ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯒꯗꯕ ꯅꯠꯇꯦ ꯊꯥ 6 ꯐꯥꯔꯛꯄꯒ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯊꯥꯔꯛꯂꯒ ꯅꯈꯣꯏꯒꯤ ꯅꯍꯨꯠ ꯑꯃꯨꯛ ꯁꯤꯜꯍꯟꯒꯗꯧꯔꯤꯕꯅꯤ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯗꯨꯝꯅ ꯏꯅꯤꯡꯊꯧꯅ ꯄꯥꯡꯊꯣꯛꯄꯤꯕ ꯑꯗꯣ ꯑꯉꯝꯕꯅꯤ ꯑꯩ ꯍꯣꯔꯦꯟ ꯂꯟꯐꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯆꯇ꯭ꯔꯄꯇꯤꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯉꯝꯈꯩ ꯃꯌꯥꯗ ꯆꯠꯇꯨꯅ ꯅꯈꯣꯏꯅ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯨꯔꯁꯤ ꯍꯣꯏ ꯏꯅꯤꯡꯊꯧ ꯐꯅ ꯀꯨꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯅꯅꯕ ꯁꯪꯂꯦꯟ ꯁꯥꯕ ꯑꯗꯣ ꯈꯔ ꯐꯖꯅ ꯁꯥꯁꯤꯗꯣ ꯏꯅꯤꯡꯊꯧ ꯁꯥꯒꯗꯧꯔꯤꯕꯅꯤ ꯑꯉꯝꯕ ꯑꯗꯣ ꯍꯌꯦꯡ ꯁꯥꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯥꯕ ꯌꯥꯎꯕ ꯌꯥꯗꯦꯀꯣ ꯑꯦ ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯏꯅꯤꯡꯊꯧ ꯑꯇꯩ ꯀꯔꯤꯃꯇꯒꯤ ꯅꯠꯇꯦ ꯑꯉꯝꯕꯅꯤ ꯑꯇꯩ ꯑꯇꯣꯞꯄ ꯁꯥꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯌꯥꯎꯍꯜꯂꯕꯗꯤ ꯑꯔꯣꯟ ꯑꯊꯨꯞ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯈꯪꯈꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯈꯪꯈ꯭ꯔꯕꯗꯤ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯒ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯏ ꯆꯦꯟꯐꯝ ꯂꯩꯔꯣꯏ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤ ꯑꯇꯩ ꯑꯃꯠꯇ ꯌꯥꯎꯍꯟꯖꯔꯔꯣꯏꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯉꯨꯀꯣ ꯉꯝꯕꯅꯤ ꯑꯗꯣ ꯅꯈꯣꯏꯁꯨ ꯊꯣꯛꯈ꯭ꯔꯣ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯄꯥꯎꯁꯤ ꯈꯪꯍꯜꯂꯨꯔꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯗ ꯃꯉꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯂꯨꯆꯤꯡꯕ ꯃꯆꯥ ꯊꯣꯏꯕ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯒꯣꯜ ꯄꯥꯎ ꯆꯠꯅꯕ ꯂꯥꯟꯃꯤ 10 ꯑꯗꯨ ꯅꯤꯡꯊꯧ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯅꯥ ꯈꯨꯌꯥ ꯈꯥꯗ ꯄꯨꯅꯦꯝꯖꯔꯤꯗꯣ ꯅꯈꯣꯏ ꯌꯧꯔꯛꯂꯕ ꯍꯣꯏ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ ꯑꯗꯣ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ
ꯀꯔꯤ ꯁꯒꯣꯜ ꯄꯥꯎ ꯑꯃꯨꯛ ꯆꯠꯀꯗꯕ ꯂꯩꯔꯕꯒꯦ? ꯅꯈꯣꯏ ꯍꯧꯖꯤꯛ ꯕꯂꯀꯥ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯗ ngasi nongma nini sigi matung iraibakta halwairani aduna balaka sana kunung thadok laduna mafam sidala o haina pau piru Pagani ningtho nanai ekhoi khonglei thuna chatchaluraga adum haiselurage tamjalurage masa ibungoda aduga nakhoina satchinge mamangda nasana sagi pochai singado yomsallaga thanam ayeng hobe hobe muk tongadana Pagani ningtho nanai ekhoi loina loisinjaramlage lengnaba tawro lamisi Pagani ningtho asumna ningthawda ikai khumnaba ulamlaga thokkhira lami tarado masa masagi phirol sing loisanma khosanma tawraga yomsilladuna thamlamlaba matung yangoi sagol thawraga balaka leibak tamna chatkhira numit taramdai yorokpa matam masida ningthawk thongamba adu khelta lebaki ningthawk Chhatrapati phaduna thamliba kaduda lagladuna Chhatrapati gi manakta changaklam ningthawk Chhatrapati du changakliba ningthawk thongambada onthoraklaga mamit adu munna yengaklam thongamaso ka manung aduda leiramba phan awangba ma chingsellaga phamlaga asumna ningthawk Chhatrapati aikhoi nakhoi leibak asi thadoklaga iramda maikaida halwairan aduna ibani ni yanakhiba do nahak thabakta torokadabniko ayeng lalon itik tawbada nungaina ba ai lalmi khara nakhoi leibak asi ngamkhai mayada thamlamgani aduna ningthawk na hangna so mafam pigadabani Maitrabaki ningthaw aikhoi leibak asibu thadoklaga naram damda halwairani haiba nahaki wafam madu tabada oi yamna haraw nunga aduna ibani ne yanakhiba lalol letiki wafam madu tungkoina maipak adumak chathasi aduga wafam mamana ai lalmi sing leibak sida leiba sida asok apan asi ana thogalakpa yar karigumba thoklabade ai bu phatte haigana nahaki yabi thawai lawgani khang kaisu kaide ningthaw nahaki apam oi lanmi singna khoi le hogadoriba lanmi singadada laman khumba karish tawroido maduna wagana wakhal ningthaw hare ibani haina ki wafam thabakta mai pang onthoksi aduga ai isana pa phadana leiriba ai khoi lanmi sing marak asida mahak yaura ningthawk Chhatrapati ningthawgi machanupagi phijol setpa yawbu udi aikhoina pharaga thamliba lami sing asi maraksida oh ai ki wakhaldi pharaga thamlamgadra haidin khalam libani adudi potha hawro ningthaw ai thoklagi thokpiro asumna ningthawk Chhatrapati du thongomna thokhiba do munna yenghauraga wakhallam khallam ai ki isana pado mahak soidana chenthoklam lagani aduga hojik phawba maitrabaki lani mathak asida karimta taraktabak mahakna somda thongomna tharakpa sagol almi taradu numidang khara thengakpa matam masida balaka lebak yorokladuna sana konung manung changaklam mokhoina thengna yorokpana majaibungo nganbana hayeng ayuk wari phajana sarasi haiduna sagol almi taradu potha halam majaibungo nganbado sagol almi tara lakpa sida mabukningda sumna khalam eikhoi pabana sagol almi tara sagol pau tharak libase kari oire bajan
ꯑꯩꯈꯣꯏꯅ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯛꯄ ꯑꯁꯦ ꯊꯕꯝ ꯑꯅꯤ ꯃꯄꯨꯡ ꯐꯥꯔꯦ ꯑꯗꯨꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤꯗ ꯐꯔꯦ ꯍꯌꯦꯡ ꯑꯁꯦꯡꯕ ꯈꯪꯕ ꯍꯥꯏꯕꯗꯨꯅꯤ ꯂꯥꯟꯃꯤꯁꯤꯡ ꯑꯩ ꯇꯨꯝꯕ ꯆꯪꯉꯦꯀꯣ ꯅꯈꯣꯏ ꯅꯊꯧ ꯐꯖꯅ ꯇꯧꯔꯒ ꯂꯩꯌꯨꯀꯣ ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯑꯩꯅ ꯈꯟꯕꯗ ꯏꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯁꯒꯣꯜ ꯂꯥꯟꯃꯤ ꯇꯔꯥꯁꯦ ꯃꯈꯣꯏ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯁꯒꯣꯜ ꯂꯥꯟꯃꯤ ꯇꯔꯥ ꯊꯥꯔꯛꯂꯤꯕ ꯑꯁꯦ ꯏꯔꯝꯗꯝꯗ ꯍꯋꯥꯏꯅꯕꯒꯤ ꯄꯥꯎꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯅꯨꯡꯉꯥꯏꯅꯤꯕꯨ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯌꯨꯝꯗꯒ ꯍꯜꯋꯥꯏꯕꯒ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯨꯡꯁꯤ ꯋꯥꯔꯤꯒ ꯐꯖꯅ ꯆꯤꯊꯔꯗꯕꯅꯤ ꯏꯇꯥꯎ ꯑꯩꯁꯨꯅꯦ ꯏꯇꯥꯎ